Chahi Khudingi Leptana Pangthoktuna Lakpagum Kumsi Chahigisu Heirok Part 1 gi Ibudhou Yotningthou HARAOBAGI CHAKLON KATPAGI THOURAM ama HEIRUK Part 1 UMANG LAIKOLDA NGASI PANGTHOKHRE MEEOICHA LISING HENBANA LAKNADUNA NGASIGI CHAKLON KATPA ADUDA IBUDHOU YOTNINGTHou gi KHUBAMDA HEIRUK HEIRA KAYASU KATPA LAKNAKHI ngasigi chaklon katpagi thorum aduga mari leinena lai committee gi secretary khundrapam ibom chana phongdokhibada ngasi pangthokliba chaklon katpagi thorum asi lamdam asida maitai khunai ekoi chaukhotaba yadi amadi ekoi gi lingjeladu hanjilaknabagi wakhalonda pangthokchabani haiki Heirokpu nakonbiriba Ibudhou Ibendou anibu chena thajabaga loinena ngasigi nongandringaidagi hauna mioicha kayana Heirukat palaknakhi hairi Masimak Ibudhou Ibendou aninasu laushin biduna maitai ekhoigi lingjel amadi thauna hanjelakpa oirakpa oireshanu haiki ibom chana makhatana phongdokhibada hojik loishinba naidana thokliba kanglukki irang asisu maitai na mai pakna yelhomi kanano haibasi ngasigi thauram asina khanganbiu haina mangol pibiba oireshanu haiki ngasigi thoram aduga mari leinana Yotningthou haraoba committee gi matam sangna president oiraba laikhidraba khundrakpa manglem sing amadi lai committee gi layoikraba members sing amasung inglisingani kungo humdogi me ahumdagi thogliba kanglukki irang asida thawai katkraba athoba sing pumnamaki thawaida lairamlenda ingna chikna lairunaba minute ama tuminna letala awaba phongdokpaga loinana ikai khumnaba su utki ngasigi thoram aduda Heirok part 1 amadi part 3 da lairiba club khudimaksu sarukyaki Karena kalau di panda panjang ni sedang, ayo sebetulnya ini bah, benda ini tu, benda yang ini jadi sebelumnya tu na, itu ini na, itu benda dah, menjaga yang orang kecil ayah ada, menjaga ini sudah. Mana saya juga sesuatu macam baik itu memang terbesar na. Yang dia kena yang itu ni yang mesina itu kerja amadi nanti kena ibu. Aku pun saya terlihat deh ada juga itu nanti kena lagi hari lagi mungkin itu amat anna. Korupnya itu nanti kena na. Lagi kal asida, lagi nasi universitas asida. Amuktang so ko nagkaigana kay kunana kagaya kaga kunana nabo ko loina na kena amdara hirang larang kacai base iswana so kay Ibudhou Yotningthou so lojin biduna kay nijay kana si am hanna so ji hanna laram balin jelabo urakna injel manaba nijay kana yama amra Heirok bangama oida kay kunana Chahi Ibudhou Yotningthou ya KAYASU NGASI HEIRA Kumsi Chahigisu Heirok kami yang berada di mana nanti korban akan dah Ibudhou Yotningthou ini turun kada pelunjarga si benda kada kasih itu mungkin naik KATPA ada di itu ada di jalan ni ada di kanan ada di mungkin ini ada sehingga bukti sinarida kayana itu di lamdam mesin muncul bagi hamari bukan mesin itu mana itu ini lagi di orang ada ini jaga itu naik